ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯃꯩ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯊꯕꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯥꯅꯗ ꯉꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯣꯛꯄꯤꯔꯛꯀꯗꯧ ꯃꯥꯅꯗꯤ ꯉꯁꯤꯁꯨ ꯊꯣꯛꯄꯤꯔꯛꯇ꯭ꯔꯤ꯫ ꯈꯣꯃꯩ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯁꯤꯗ ꯋꯥꯅ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯀꯩꯁꯦ ꯈꯪꯗ ꯖꯥꯠꯂ ꯍꯥꯏꯕ꯫ ꯑꯗꯨꯁꯨ ꯈꯪꯂꯝꯂꯣꯏꯅꯤ ꯑꯩꯅ ꯍꯥꯏꯗꯃꯤꯅ꯫ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯁꯨꯔꯝꯃꯅꯤ ꯑꯩꯅ ꯃꯥ ꯂꯨꯃꯩꯁꯤ꯫ ꯃꯁꯥꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯃꯛ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯃꯥꯟꯅꯕꯤꯗꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗ ꯎꯁꯤꯟꯅꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ꯫ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯕ ꯅꯠꯇꯅ ꯃꯁꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯑꯣꯏꯔꯤꯉꯩ ꯀꯣꯟꯅ ꯊꯪꯗ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯅ ꯅꯥꯔꯣꯟꯗꯒꯤ ꯇꯨꯃꯤꯟꯅ ꯊꯕꯥꯒꯤ ꯈꯨꯇꯥꯡ ꯄꯥꯏꯗꯨꯅ ꯄꯨꯈꯤꯕ ꯁꯣꯏꯔꯣꯏꯕ꯫ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯡꯁꯤꯔꯒꯤ ꯈꯣꯟꯖꯦꯜꯅ, ꯇꯥ ꯈꯣꯃꯩ ꯀꯩꯅꯣ ꯃꯥꯡꯖꯗꯣꯏꯗꯨꯕꯣ? ꯈꯣꯃꯩ ꯏꯈꯪ ꯈꯪꯅ, ꯀꯩꯕꯣ? ꯅꯇꯣꯝꯇ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯥꯡꯈ꯭ꯔꯤꯗꯣ? ꯊꯕꯥꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯕ꯭ꯔꯥꯅ ꯊꯤꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯑꯁꯦꯡꯕꯔ ꯍꯥꯏꯕ ꯇꯥ ꯈꯣꯃꯩ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯊꯕꯥꯗꯤ ꯍꯧꯖꯤꯛꯇ ꯃꯌꯨꯝꯗ ꯐꯧ ꯁꯨꯍꯧꯕꯅꯤ, ꯑꯗꯨꯒ ꯀꯔꯝꯃꯥꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯈ꯭ꯔꯤꯕ? ꯅꯨꯡꯁꯤꯔꯩ ꯏꯕꯦꯝꯃ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯅꯪ ꯁꯤꯅ ꯐꯥꯒꯤ ꯐꯔꯥꯡꯁꯤ ꯈꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯀꯅꯥ ꯈꯪꯅꯤꯒꯦ ꯐꯥꯒꯤꯅꯦꯗꯤ? ꯑꯩꯗꯤ ꯏꯇꯥꯗꯨꯅꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ, ꯀꯅꯥ ꯈꯪꯕ ꯅꯨꯄꯥ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯥꯎꯊꯔꯝꯃꯁꯨ? ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯆꯕ ꯀꯩꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯁꯤꯗꯤ꯫ ꯅꯨꯡꯁꯤꯔꯩ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯈ꯭ꯔꯤ꯫ ꯈꯣꯃꯩꯅ, ꯅꯨꯡꯁꯤꯔꯩ ꯏꯕꯦꯝꯃ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ, ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯀꯥꯏꯗ ꯍꯥꯏꯅꯣꯍꯦ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯃꯁꯛ ꯊꯤꯕ ꯄꯥꯈꯪ ꯑꯣꯏꯅ ꯈꯟꯈꯤꯅꯤ꯫ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯇꯥ ꯈꯣꯃꯩꯅ ꯑꯩꯉꯣꯟꯗ ꯄꯥꯎꯊꯥꯡꯅꯗꯨꯅ ꯊꯕꯥꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥ ꯊꯕꯥꯅꯗꯤ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯤ ꯍꯟꯕꯤꯔꯛꯇꯦ꯫ ꯁꯤꯗꯕꯨ ꯑꯩꯅ ꯇꯥ ꯈꯣꯃꯩꯗ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ? ꯅꯨꯡꯁꯤꯔꯩ, ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯁꯦ꯫ ꯄꯤ ꯅꯧꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯋꯥ ꯍꯦꯛꯇ ꯀꯞꯊꯣꯛꯑꯗꯧꯅꯤ꯫ ꯑꯩꯅ ꯀꯞꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯕꯥꯗ ꯑꯃꯨꯛꯇꯪꯒꯅꯦ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯝꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯇꯥ ꯈꯣꯃꯩ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯊꯕꯥ ꯃꯉꯣꯟꯗ ꯍꯥꯏꯗꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯅꯣꯡꯃꯇ ꯊꯕꯥꯅ ꯌꯥꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯂꯛꯇꯤꯌꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯗꯣ ꯄꯨꯁꯤꯜꯂꯛꯀꯅꯨ, ꯍꯩꯅꯗꯤ ꯍꯦꯛꯇ ꯃꯍꯥꯏ ꯍꯥꯏꯃꯟꯗꯅ ꯑꯩ ꯇꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯅꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯂꯩꯕꯒꯤ ꯌꯦꯡꯉꯨ꯫ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯊꯕꯥꯗ ꯍꯥꯏꯕ ꯉꯝꯗꯧꯕ ꯑꯣꯏꯔꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯍꯟꯗ꯭ꯔꯁꯨ ꯅꯍꯥꯟꯅ ꯏꯁꯥꯅ ꯍꯥꯏꯖꯔꯝꯃꯅꯤ ꯀꯩ꯫ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯅꯪꯉꯣꯟꯗ ꯄꯥꯎꯊꯥꯡꯂꯤꯕꯅꯤ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯏꯔꯨꯔꯅꯨ, ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯅ ꯑꯗꯨꯝ ꯀꯣꯏꯆꯈ꯭ꯔꯁꯅꯤ꯫ ꯅꯨꯡꯁꯤꯔꯩ, ꯅꯕꯨꯛ ꯐꯠꯇꯕ ꯇꯧ꯫ ꯑꯩꯁꯦ ꯊꯕꯥ ꯍꯦꯛ ꯎꯕꯒ ꯋꯥ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛꯇ ꯍꯦꯛ ꯎꯕꯒ ꯀꯞꯂꯥꯛꯁꯦ ꯅꯤꯛꯑꯦ ꯇꯧꯅꯤ꯫ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ ꯇꯥ ꯈꯣꯃꯩ, ꯅꯊꯧꯅ ꯄꯨꯊꯣꯛꯂꯒ ꯉꯝꯅꯕ ꯅꯁꯥꯅ ꯊꯕꯥ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯎ꯫ ꯅꯁꯥꯅ ꯐꯣꯡꯗꯣꯛꯂꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯃꯅꯥꯗꯐꯥꯎ ꯍꯥꯞꯄꯤꯗ꯭ꯔꯤ꯫ ꯑꯗꯣ ꯇꯥ ꯈꯣꯃꯩ, ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯆꯪꯈ꯭ꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯅ ꯐꯗꯣꯏꯅꯤꯀꯣ, ꯂꯩꯕꯥꯎ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ꯫ ꯅꯨꯡꯁꯤꯔꯩ ꯆꯠꯈ꯭ꯔꯤ꯫ ꯈꯣꯃꯩ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ, ꯊꯕꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯊꯕꯥꯒꯤ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯈꯛ ꯂꯩꯖꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯅꯤ ꯁꯨꯗꯦ, ꯃꯥ ꯈꯛꯇꯅꯤ꯫ ꯃꯃꯥꯅ ꯕ꯭ꯔꯥꯍꯃꯟ ꯑꯃꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯣꯔꯣꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯥꯟ ꯑꯃꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤꯗꯤ? ꯀꯔꯤꯕꯨ ꯑꯣꯏꯅꯤꯒꯦ, ꯍꯪꯒꯥꯝꯅꯤꯗꯅ꯫ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯃꯅꯥ ꯑꯃꯅꯤ ꯊꯠꯂꯒ ꯊꯣꯡꯖꯤꯜꯂꯤ, ꯉꯥꯔꯤꯒ ꯑꯝꯇ ꯊꯥꯛꯇꯦ ꯂꯩꯇꯗꯅ꯫ ꯉꯁꯥꯏ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯩꯁꯨ ꯀꯥꯎꯗꯅ ꯂꯩꯍꯧꯗ꯭ꯔꯦ꯫ ꯍꯌꯦꯡ ꯂꯩꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ꯫ ꯏꯃꯥꯅ ꯑꯃꯝꯕ ꯃꯔꯛꯇ ꯅꯇꯣꯝꯗ ꯍꯜꯂꯛꯄꯗꯣ ꯑꯩ ꯄꯥꯈꯠꯂꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯐꯠꯅꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯒꯤꯗ ꯊꯕꯛ ꯌꯥꯎꯕꯅꯤꯅ ꯍꯜꯂꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ꯫ ꯉꯁꯤꯁꯨ ꯏꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯂꯝꯂꯤꯕꯅꯤ, ꯍꯌꯦꯡ ꯆꯥꯛ ꯉꯟꯅ ꯍꯧꯒꯅꯤꯗꯅ꯫ ꯑꯩꯁꯨ ꯏꯃꯥꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯅꯪ ꯆꯠꯂꯨꯅꯨꯕ, ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯁꯦꯕ꯫
ꯏꯆꯥꯁꯤꯗꯤ ꯃꯇꯝ ꯈꯔ ꯍꯦꯛ ꯏꯃꯥ ꯏꯆꯥ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕꯩꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛꯁꯤ ꯇꯣꯛꯂꯕꯗꯤ ꯀꯔꯥꯏꯗꯒꯤ ꯏꯃꯥ ꯏꯆꯥ ꯅꯤꯃꯨꯡ ꯄꯨꯒꯅꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯅꯨꯄꯥ ꯑꯣꯏꯔꯝꯗꯨꯅ ꯂꯝ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯀꯔꯤ ꯊꯕꯛꯅꯣ ꯁꯨꯔꯒꯗꯧꯔꯤꯕ ꯁꯤꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯅꯄꯝ ꯑꯣꯏꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯛꯁꯨ ꯅꯛꯄ ꯑꯩꯒꯤ ꯕꯤꯖꯣꯏꯒꯤꯗ ꯃꯇꯝ ꯈꯔꯗꯤ ꯏꯃꯥ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯒꯦ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯋꯥꯏ ꯈꯔ ꯁꯤꯠꯄ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯁꯦꯝꯕ ꯂꯥꯏ ꯀꯣꯟ ꯈꯔ ꯐꯦꯡꯕꯗꯕꯨ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤꯅꯦ ꯌꯨꯝꯗꯁꯨ ꯑꯗꯨꯃꯛ ꯇꯧꯏ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯗꯨꯅ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯦ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯊꯕꯛ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤ ꯌꯨꯝꯗ ꯁꯨꯝ ꯂꯦꯝꯅ ꯂꯩꯕ ꯇꯜꯂꯤ ꯁꯣꯔꯣ ꯅꯣꯛꯂꯗꯨꯅ ꯅꯪꯅꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯧꯔꯤꯕ ꯐꯠꯇ꯭ꯔꯤꯕꯗꯤ ꯃꯇꯥꯗꯨꯒ ꯐꯤ ꯁꯥꯕꯁꯨ ꯉꯝꯗꯧ ꯅꯠꯇꯦ ꯐꯤ ꯁꯥꯕ ꯈꯛꯅ ꯊꯕꯛꯂꯣ ꯑꯇꯩ ꯑꯇꯩ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯦ ꯂꯩꯁꯨ ꯃꯌꯥꯝ ꯁꯥꯠꯂꯤ ꯂꯩ ꯃꯌꯥꯝꯁꯤ ꯍꯦꯛꯂꯒ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯌꯣꯟꯁꯤꯔ ꯈꯜꯂꯤ ꯁꯣꯔꯣ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯂꯝ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯕꯗꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ ꯈꯪꯕꯅ ꯃꯆꯥꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯌꯥꯅꯤꯡꯗꯅ ꯈꯨꯝꯃꯤ ꯍꯩ ꯑꯗꯨ ꯌꯥꯗꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯑꯍꯜ ꯑꯩꯈꯣꯏ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯂꯩ ꯌꯣꯟꯕ ꯍꯧꯅꯗꯦꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗꯩꯕ ꯍꯩ ꯌꯥꯔꯦ ꯋꯥꯁꯣꯏ ꯉꯥꯡꯂꯅꯨ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯔꯕꯗꯤꯅꯦ ꯊꯤꯅꯕ ꯇꯧꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯕꯥ ꯐꯦꯠ ꯇꯧꯗꯨꯅ ꯃꯤꯅ ꯑꯣꯏꯕ ꯍꯥꯏꯔꯁꯨ ꯇꯥꯕꯤꯗꯦ ꯀꯩ ꯃꯃꯥꯅꯣ ꯈꯪꯗꯦ ꯁꯣꯔꯣ ꯃꯁꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯔꯣ ꯑꯌꯨꯛ ꯉꯟꯅ ꯑꯩꯒ꯭ꯌꯥ ꯕꯤꯖꯣꯏꯒꯤꯗ ꯊꯕꯛ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯁꯨ ꯕꯤꯖꯣꯏꯒꯤꯗ ꯑꯗꯨꯝ ꯆꯥꯕꯅ ꯃꯌꯨꯝꯗꯒꯤ ꯉꯟꯅ ꯆꯠꯂꯤꯕꯅꯤ ꯕꯤꯖꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯋꯥ ꯍꯥꯏꯅꯕ ꯇꯧꯗ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯁꯣꯔꯣ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯐꯠ ꯐꯠ ꯁꯤꯠꯇꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯈꯣꯃꯩꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯊꯣꯠꯁꯨ ꯂꯩ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ ꯁꯣꯔꯣꯅ ꯋꯥꯏ ꯁꯤꯠꯂꯤꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯥꯏ ꯁꯣꯔꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯏꯗꯣ ꯈꯔ ꯉꯟꯅ ꯁꯤꯠꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯏꯆꯥ ꯏꯔꯨ ꯁꯦꯡꯂꯒ ꯂꯥꯏꯒꯤ ꯈꯠꯅꯅꯕ ꯍꯥꯏꯗꯅ ꯂꯩ ꯍꯦꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯉꯁꯤꯁꯤꯁꯨ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯅꯪꯒꯤ ꯁꯨꯝꯖꯤꯠ ꯑꯗꯨ ꯎꯕꯗ ꯑꯩ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯊꯕꯛ ꯑꯝꯇ ꯃꯥꯡꯒꯣꯜ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯁꯣꯔꯣ ꯇꯞꯂꯞꯅ ꯏꯆꯦ ꯇꯥꯊꯣꯠ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯧꯔꯥꯅꯤꯅ ꯑꯗꯨꯝ ꯋꯥꯏꯁꯦ ꯁꯤꯠꯂꯝꯕꯅꯤ ꯉꯁꯤꯗꯤ ꯊꯧꯔꯥꯅꯤꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗꯅ ꯋꯥꯏꯁꯦ ꯁꯤꯠꯂꯝꯗ꯭ꯔꯦ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯕꯤꯔꯅꯨ ꯏꯆꯦꯒꯤ ꯂꯩ ꯍꯥꯏꯕꯗꯣ ꯍꯦꯛꯄꯤꯔꯣ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯇꯨꯅ ꯕꯣꯔ ꯐꯖꯅ ꯅꯤꯕꯤꯌꯨ ꯏꯁꯣꯔꯅꯕꯨ ꯆꯥꯜꯂꯕꯗꯤ ꯏꯆꯦꯒꯤ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤꯗ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯍꯦꯛꯀꯗꯧꯕ ꯑꯗꯨꯝ ꯃꯔꯩꯔꯦ ꯀꯩ ꯀꯥꯟꯗꯕꯗ ꯑꯌꯦꯞꯄ ꯁꯥꯏꯅꯣ ꯈꯪꯗꯦ ꯈꯣꯃꯩꯒꯤ ꯃꯃꯥ ꯇꯥꯊꯣꯠ ꯑꯁꯤ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯑꯇꯣꯟꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯈꯜꯂꯤ ꯂꯥꯏꯔꯕ ꯃꯤꯗꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯄꯜ ꯂꯩꯇ ꯍꯦꯛꯇ ꯉꯥꯡꯁꯛ ꯇꯧꯏ ꯃꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯁꯣꯔꯣ ꯃꯥꯟꯅꯕ ꯇꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯃꯆꯤꯟ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯥꯊꯣꯠ ꯂꯩ ꯈꯔ ꯍꯦꯛꯂꯒ ꯄ꯭ꯔꯞ ꯆꯠꯈꯤ ꯁꯣꯔꯣ ꯃꯈꯥ ꯇꯥꯅ ꯋꯥꯏꯗꯨ ꯁꯤꯠꯄ ꯍꯧꯏ ꯁꯣꯝꯗ ꯊꯕꯥ ꯃꯇꯥ ꯅꯨꯡꯁꯤꯔꯩꯒ ꯊꯔꯣꯏ ꯈꯨꯜꯂꯨꯅꯕ ꯂꯧꯕꯨꯛ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯊꯕꯥ ꯅꯪꯁꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯀꯟꯕ ꯖꯥꯠꯅꯤ ꯀꯩꯗꯧꯔꯕ ꯑꯩꯅ ꯇꯥꯈꯣꯃꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯄꯥꯈꯨꯝ ꯑꯃ ꯇꯦꯛꯄꯤꯗꯕ ꯉꯝꯃꯤ ꯀꯟꯗꯤ ꯀꯟꯕ ꯖꯥꯠ ꯏꯇꯥ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯃꯇꯥꯡꯅꯅꯤ ꯊꯥꯛ ꯑꯋꯥꯡꯕ ꯃꯣꯏꯒ ꯊꯥꯛ ꯅꯦꯝꯕ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯈꯛ ꯇꯧꯕ ꯌꯥꯔꯨꯏ ꯊꯥꯛ ꯅꯦꯝꯕ ꯑꯩꯈꯣꯏ ꯋꯥꯔꯒ ꯃꯩꯁꯥ ꯐꯪꯂꯒ ꯇꯣꯛꯀꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤ ꯃꯩꯁꯥꯛꯁꯨ ꯈꯥꯡꯕ ꯉꯝꯖꯔꯣꯏ ꯍꯌꯦꯡ ꯇꯨꯡꯗ ꯋꯥꯗꯣꯏ ꯁꯔꯨꯛ ꯄꯥꯈꯨꯝ ꯄꯤꯗꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯒꯤ ꯄꯥꯈꯨꯝꯗꯨꯃꯗꯤ ꯄꯤꯕꯅ ꯆꯨꯝꯒꯅꯤ ꯇꯥꯈꯣꯃꯤꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯅꯁꯨ ꯅꯆꯤꯟꯗꯨꯗꯒꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯆꯤꯡꯕꯨ ꯆꯤꯡꯅꯔꯕꯅꯤ ꯅꯪꯅꯁꯨ ꯇꯥꯈꯣꯃꯩꯁꯦ ꯈꯟꯖꯕ꯭ꯔꯥ ꯀꯥꯏꯅ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯩ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯋꯥꯈꯜꯒ ꯑꯝꯇ ꯐꯥꯕꯤꯈꯤꯅꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥ ꯊꯕꯥ ꯅꯪ ꯇꯥꯈꯣꯃꯩꯗ ꯑꯁꯦꯡꯕꯗꯤ ꯈꯪꯍꯟꯈꯣꯀꯣ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯐꯔꯦꯗ ꯑꯩ ꯃꯊꯪ ꯀꯩꯒꯨꯝꯕ ꯇꯥꯈꯣꯃꯩ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯋꯥ ꯍꯧꯗꯣꯔꯛꯑꯗꯤ ꯑꯩꯅ ꯌꯥꯔꯛꯇꯦ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯈꯣꯃꯩ ꯊꯕꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯗꯨꯅ ꯀꯞꯂꯤ ꯇꯧꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯊꯕꯥ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯏꯁꯦ ꯐꯥꯒꯤꯔ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ
ꯅꯪꯅ ꯑꯩ ꯃꯤꯔꯩꯕ ꯌꯥꯔꯣꯏ ꯅꯪꯅꯦ ꯑꯩꯕꯨ ꯃꯤꯔꯩ ꯈꯜꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯎꯕꯤꯗ꯭ꯔꯕ ꯑꯩꯗꯤ ꯁꯤꯈꯤꯗꯧꯅꯤ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯔꯩ ꯏꯉꯛ ꯍꯦꯡꯉꯛꯏ ꯉꯁꯤꯒꯤ ꯈꯨꯃꯩꯒꯤ ꯃꯇꯧ ꯑꯗꯨ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯊꯕꯥ ꯎꯕꯃꯛꯇꯗ ꯃꯃꯥꯏ ꯐꯥꯎꯕ ꯍꯥꯏꯒꯠꯄ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯈꯨꯃꯩꯒꯤ ꯃꯇꯧ ꯑꯁꯤ ꯃꯥꯗꯤ ꯌꯥꯝ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯊꯕꯥ ꯃꯥꯁꯨ ꯏꯉꯛ ꯉꯛꯂꯦ ꯀꯔꯤ ꯈꯨꯝꯅꯤꯁꯨ ꯈꯪꯗ꯭ꯔꯤ ꯇꯨꯃꯤꯟ ꯇꯤꯉꯛ ꯈꯨꯃꯩꯗ ꯌꯦꯡꯗꯨꯅ ꯂꯩ ꯈꯨꯃꯩ ꯊꯕꯥꯗ ꯀꯣꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯏꯀꯥꯏꯗꯅ ꯅꯪ ꯅꯁꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯊꯕꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪ ꯌꯥꯎꯗ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯐꯅ ꯀꯨꯏꯔꯦ ꯑꯩ ꯅꯪꯕꯨ ꯈꯟꯖꯔꯛꯏꯁꯦ ꯊꯕꯥ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯌꯥꯕꯤꯗꯕ ꯇꯧꯒꯅꯨ ꯇꯥ ꯈꯨꯃꯩ ꯅꯪꯒ ꯑꯩꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯅꯪꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯃꯥꯍꯣꯏꯅꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯂꯣꯏ ꯑꯗꯨꯅ ꯇꯥ ꯈꯨꯃꯩ ꯅꯪꯁꯨ ꯅꯪꯒ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕꯗꯕꯨ ꯊꯥꯛ ꯈꯦꯟꯅꯕ ꯂꯩꯕ꯭ꯔꯥ ꯊꯕꯥ ꯑꯩꯒꯤ ꯏꯃꯥꯍꯣꯏꯅ ꯅꯪꯕꯨ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ ꯅꯪ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ ꯁꯤꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯁꯤꯕ ꯉꯝꯒꯅꯤ ꯅꯨꯡꯁꯤꯔꯩꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯏꯇꯥ ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯅꯣ ꯇꯥ ꯈꯣꯝꯕꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯁꯤꯕꯣ ꯈꯣꯃꯩꯅ ꯊꯕꯥ ꯅꯪꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯝꯍꯟꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯍꯥꯛꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯁꯨ ꯑꯣꯏꯔꯒ ꯂꯦꯞꯂꯤ ꯃꯁꯤꯗ ꯅꯪꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯐꯅ ꯀꯨꯏꯅ ꯑꯍꯨꯝꯗꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯏ ꯈꯨꯃꯩꯒ ꯅꯨꯡꯁꯤꯔꯩꯒꯅ ꯇꯛꯄ ꯍꯦꯟꯃꯟꯕꯅ ꯊꯕꯥ ꯈꯨꯃꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯈꯨꯃꯩ ꯍꯥꯊꯨ ꯍꯥꯊꯨ ꯑꯩ ꯄꯥꯈꯨꯝ ꯄꯤꯕꯗꯤ ꯉꯝꯖꯔꯣꯏ ꯅꯣꯡ ꯅꯤꯅꯤ ꯑꯃꯗꯤ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯄꯥꯈꯨꯝ ꯄꯤꯔꯛꯀꯦ ꯅꯨꯡꯁꯤꯔꯩꯅ ꯑꯁ ꯀꯔꯤꯒꯤ ꯅꯣꯡ ꯅꯤꯅꯤ ꯈꯟꯕꯅꯣ ꯌꯥꯔꯦ ꯀꯣꯛ ꯍꯥꯏꯈ꯭ꯔꯣ ꯃꯤꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯁꯤꯕꯨ ꯇꯥ ꯈꯨꯃꯩ ꯏꯇꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯏꯇꯥꯒꯤ ꯃꯑꯣꯡꯁꯦ ꯇꯥ ꯈꯨꯃꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯎꯠꯂꯤꯕꯅꯤ ꯈꯨꯃꯩ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯊꯕꯥ ꯊꯕꯥꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯅꯨꯡꯁꯤꯔꯩꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯔꯕꯅꯦ ꯌꯥꯔꯕ ꯅꯨꯄꯥ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯆꯩ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕꯁꯦ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯧ ꯎꯠꯄꯅꯤ ꯇꯥ ꯈꯨꯃꯩ ꯅꯪꯒꯤ ꯋꯥꯗꯣ ꯏꯇꯥꯅ ꯌꯥꯔꯕꯅꯤ ꯅꯕꯥꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯗꯧꯅꯤ ꯈꯨꯃꯩ ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ ꯊꯕꯥ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯤꯟ ꯇꯨꯃꯤꯟ ꯂꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯩꯅ ꯈꯨꯃꯩ ꯑꯃꯗꯤ ꯊꯕꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯝꯗꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯍꯟꯈ꯭ꯔꯦ ꯊꯕꯥ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕꯗꯤ ꯀꯣꯡꯒꯥꯏꯅꯤ ꯈꯨꯃꯩꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯄꯥꯝꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯥꯕꯨ ꯏꯟꯊꯣꯔꯛꯂꯒꯅ ꯀꯝꯗꯧꯕ ꯋꯥꯈꯜ ꯀꯌꯥꯅꯤ ꯈꯜꯂꯤꯕ ꯈꯨꯃꯩꯒ ꯃꯥꯒ ꯎꯅꯕ ꯀꯥꯟꯗꯁꯨ ꯇꯣꯏꯅ ꯑꯗꯨꯃꯛ ꯍꯥꯏ ꯇꯥ ꯈꯨꯃꯩ ꯅꯣꯏ ꯏꯃꯨꯡꯅ ꯑꯩꯒꯤꯁꯨ ꯄꯥꯝꯂꯨꯏ ꯑꯩ ꯈꯪꯏ ꯃꯁꯤꯗ ꯈꯨꯃꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ ꯊꯕꯥ ꯅꯪꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯒ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯅꯁꯨ ꯅꯪꯕꯨ ꯄꯥꯝꯒꯅꯤ ꯀꯔꯤꯒꯤꯗꯤ ꯄꯥꯝꯃꯣꯏ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯕꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯔꯗꯕꯣ ꯊꯕꯥ ꯃꯥꯁꯨ ꯈꯨꯃꯩꯒꯤ ꯋꯥꯍꯩꯗꯨꯅ ꯋꯥꯈꯜ ꯈꯔꯗꯤ ꯍꯦꯛ ꯌꯥꯡꯖꯩ ꯈꯨꯃꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯥꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯃꯇꯧ ꯑꯁꯤꯗ ꯈꯨꯃꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯈꯤꯕꯅꯤ ꯑꯅꯤꯗꯣ ꯑꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯏ ꯃꯇꯝ ꯃꯥꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯊꯥ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯇꯥꯊꯣꯠ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯃꯌꯨꯝꯗ ꯌꯥꯝ ꯁꯥꯎꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯂꯥꯟ ꯇꯧꯔꯔꯤ ꯍꯦ ꯃꯤꯇꯥꯡꯕ ꯅꯪ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯇ ꯂꯩꯖꯗ꯭ꯔꯕꯅꯦꯍꯦ ꯀꯩꯅꯣꯕ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯔꯣꯏꯍꯦ ꯅꯪꯗꯤ ꯇꯥꯔꯣꯏꯕ ꯈꯪꯁꯤꯟꯅꯗꯕ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯗꯕꯅꯒꯅꯦ ꯀꯥꯟꯅꯔꯣꯏ ꯅꯪꯅꯦ ꯅꯪ ꯁꯨꯝꯖꯤꯠ ꯁꯤꯠꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯌꯥꯝ ꯊꯨꯟꯇꯣꯛꯅꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯃꯤꯔꯥꯃꯥꯡꯗ ꯌꯣꯜꯂꯤꯕ꯭ꯔꯣ ꯑꯩ ꯁꯤꯌꯨ ꯍꯥꯏꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯊꯕꯥ ꯑꯃꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯈꯨꯃꯩ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈꯤ ꯇꯥꯊꯣꯠ ꯁꯥꯎꯅ ꯇꯧꯔꯤꯁꯤꯕꯨꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯕꯒꯦ ꯇꯧꯔꯗꯅ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ ꯃꯉꯛ ꯁꯝꯗꯨ ꯃꯤꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯀꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯈꯨꯃꯩꯅ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯊꯕꯥꯕꯨ ꯁꯦꯜꯂꯝꯃꯤ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯥ ꯇꯥꯊꯣꯠꯇꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯅ ꯃꯆꯤꯜꯗꯁꯨ ꯍꯥꯏꯔꯤ
ꯁꯨꯝꯖꯤꯠ ꯁꯤꯠꯄꯤꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯥ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯕꯛꯇꯗ ꯑꯁꯣꯛꯄ ꯁꯤꯠꯇꯕ ꯃꯣꯏ ꯃꯄꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯅꯆꯥ ꯅꯨꯄꯥ ꯂꯩ ꯍꯥꯏꯕ ꯌꯨꯝꯗꯨꯗ ꯆꯠꯂꯒꯅꯦ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯃꯗꯨ ꯃꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯆꯣꯔꯣ ꯆꯣꯔꯣ ꯆꯤꯡꯂꯒꯅꯦ ꯃꯌꯨꯝꯗ ꯄꯨꯔꯛ ꯊꯤꯟꯗꯣꯛꯑꯁꯤ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯇꯥꯊꯣꯠ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯃꯃꯥ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯆꯦꯜꯂꯛꯂꯕꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯊꯤꯟꯗꯣꯛꯂꯨꯕꯗ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯅꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯨꯝꯖꯤꯠ ꯁꯤꯠꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕꯗꯤ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏꯑꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯤꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕꯅꯦ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯒꯤ ꯃꯆꯥ ꯃꯁꯨꯅꯒ ꯇꯥꯊꯣꯠ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯒꯤꯅꯦ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯃꯃꯥ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯃꯣꯏ ꯃꯄꯥ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯡ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯌꯦ ꯃꯃꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯃꯤꯁꯨ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯌꯥꯎꯖꯕꯅꯤ ꯃꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯗꯨꯒꯅꯦ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨ ꯊꯥꯗꯣꯛ ꯐꯠꯇꯦꯀꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯃꯧ ꯑꯣꯏꯒꯦ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯌꯦ ꯃꯥꯒ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯃꯥ ꯍꯌꯦꯡꯗꯤ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄꯁꯨ ꯆꯠꯇꯣꯏꯅꯤ ꯉꯟꯅ ꯍꯧꯗꯕ ꯌꯥꯔꯣꯏ ꯑꯩ ꯇꯨꯝꯕ ꯆꯪꯒꯦ ꯅꯪ ꯑꯗꯨꯋꯥꯏꯗꯅꯦ ꯅꯊꯟꯇꯗꯣ ꯉꯥꯡꯂꯒ ꯂꯩꯍꯧꯔꯣꯀꯣ ꯆꯥꯎꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯊꯧꯁꯥꯗ ꯇꯨꯝꯕ ꯆꯪꯈꯤ ꯇꯥꯊꯣꯠ ꯈꯣꯏꯗꯧ ꯊꯤꯠꯅ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯩꯁꯨ ꯇꯥꯊꯣꯠꯅꯤꯗꯅ ꯑꯩꯅꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯅꯤ ꯂꯥꯏꯔꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯑꯩ ꯂꯩꯔꯤꯈꯩꯗꯤꯅꯦ ꯃꯗꯨꯕꯨꯗꯤ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯒ ꯑꯍꯜ ꯈꯔꯒ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯔꯦ ꯇꯥꯊꯣꯠ ꯃꯃꯧ ꯂꯧꯕꯒ ꯆꯠꯇꯦ ꯁꯥꯒꯩꯒꯤ ꯃꯧ ꯈꯔꯅ ꯊꯕꯥꯕꯨ ꯂꯧꯔꯨꯏ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯃꯤ ꯄꯣꯡ ꯍꯟꯅꯈ꯭ꯔ ꯃꯇꯝꯗꯨꯗ ꯇꯥꯊꯣꯠ ꯊꯕꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯌꯨꯝꯗ ꯄꯥꯅꯤꯡꯂꯕꯁꯨ ꯅꯁꯥꯒꯤ ꯊꯥꯛ ꯃꯥꯟꯅꯕ ꯈꯜꯂꯒ ꯄꯥꯟꯕ ꯌꯥꯗ꯭ꯔꯣ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯝꯂꯤ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯑꯄꯪꯕ ꯏꯆꯥꯁꯤꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯒ ꯌꯨꯝꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯂꯩꯅꯤ ꯈꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯇꯉꯥꯏ ꯐꯗꯅ ꯅꯪꯅ ꯌꯨꯝꯁꯤ ꯂꯩꯔꯕꯁꯨ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯧꯕ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯈꯜꯗꯨꯗꯤ ꯂꯥꯞꯅ ꯊꯝꯃꯨꯀꯣ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯁꯨ ꯅꯄꯨꯟꯁꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗꯤ ꯈꯜꯂꯨ ꯊꯕꯥ ꯃꯥꯅ ꯆꯤꯡꯅꯔꯝꯕ ꯆꯨꯝꯂꯦ ꯈꯨꯃꯩꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯄꯥꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯥ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯝ ꯇꯔꯥꯏꯗꯤ ꯍꯟꯗꯣꯛꯂꯨꯔꯤ ꯊꯕꯥ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯍꯥꯏ ꯏꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯂꯩꯔꯕꯁꯨ ꯅꯃꯧ ꯁꯦꯝꯗꯣꯛꯆꯈꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯥꯝꯗꯕꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯡꯁꯦ ꯅꯪ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯗ꯭ꯔꯣ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯅꯃꯧ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯝꯗꯕꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯕꯗꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯕꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯕꯗꯨꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯁꯪꯒ ꯆꯥꯎꯕ ꯑꯁꯤꯅꯤ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯁꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯉꯣꯟꯗꯗꯤ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜ ꯄꯥꯏꯕ ꯉꯝꯒꯗ꯭ꯔꯣ ꯃꯃꯥ ꯃꯄꯥ ꯄꯨ ꯄꯥꯡꯁꯨꯅ ꯂꯩꯕ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯉꯝꯂꯗ꯭ꯔꯕ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅꯦ ꯅꯪꯕꯨ ꯍꯔꯥꯎ ꯏꯃꯧꯅꯦꯅ ꯂꯧꯁꯤꯟꯒꯦꯅꯦ ꯈꯨꯝꯕ ꯉꯝꯗꯦ ꯃꯍꯥꯛ ꯃꯄꯤ ꯁꯤꯟꯊꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ ꯇꯥꯊꯣꯠ ꯀꯞꯂꯤꯕ ꯊꯕꯥꯗ ꯌꯦꯡꯂꯒ ꯀꯞꯁꯤꯟꯅꯕꯗ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯄꯨꯟꯁꯤꯗꯣ ꯋꯥꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯅꯪ ꯂꯥꯞꯅ ꯂꯩꯌꯨ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯦ ꯅꯃꯥꯗ ꯂꯨꯍꯣꯡꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏ ꯃꯁꯤꯗ ꯅꯪꯅ ꯑꯉꯝ ꯇꯥꯟꯗꯨꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯪ ꯋꯥꯖꯒꯦ ꯇꯅꯤ ꯊꯣꯡꯂꯣꯝꯗꯒꯤ ꯈꯨꯃꯩ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯒ ꯈꯨꯃꯩ ꯁꯥꯎꯔꯞꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯇꯥꯔꯤꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯊꯕꯥꯗ ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯍꯦ ꯁꯪꯒꯠꯇꯅꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯥꯛ ꯅꯦꯝꯕ ꯋꯥꯡꯕ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯍꯩ ꯑꯄꯥꯁꯦ ꯅꯪ ꯌꯥꯝ ꯁꯥꯔꯦ ꯅꯪ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯌꯣꯛꯇ ꯂꯤꯠꯂꯒꯦꯅ ꯈꯜꯂꯕ꯭ꯔꯥꯕ ꯅꯪ ꯈꯨꯃꯩ ꯀꯞꯂꯤ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯊꯕꯥꯗ ꯌꯦꯡꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ
ꯑꯩ ꯊꯕꯥꯕ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯂꯣꯏ ꯅꯁꯥꯒꯤ ꯑꯄꯥꯝꯕꯁꯦ ꯃꯥꯅꯁꯨ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯇꯥꯊꯣꯠ ꯃꯄꯨꯛꯅꯤꯡꯗ ꯑꯩꯅ ꯐꯅ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯏꯆꯥ ꯅꯨꯄꯥꯅ ꯑꯐꯥꯎꯕꯤꯒꯤ ꯁꯤꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯤꯛꯅ ꯂꯦꯞꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯥꯎ ꯎꯠꯇꯨꯅ ꯃꯔꯩ ꯇꯧꯔꯕꯁꯨ ꯑꯩ ꯃꯥꯏꯊꯤꯔꯒ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯑꯩ ꯃꯇꯥꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯒꯦ ꯋꯥꯈꯜꯁꯤ ꯈꯜꯂꯗꯨꯅ ꯇꯥꯊꯣꯠ ꯍꯣꯏꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯇꯥꯊꯣꯠ ꯊꯣꯛꯈꯤꯕꯒ ꯊꯕꯥ ꯈꯣꯃꯩꯗ ꯀꯞꯂꯤ ꯀꯞꯂꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯈꯣꯃꯩ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯀꯨꯏꯅ ꯆꯠꯂꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ ꯏꯃꯥꯒꯤ ꯄꯦꯟꯗꯕ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯥ ꯈꯣꯃꯩ ꯅꯣꯏ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯑꯩ ꯈꯥꯡꯂꯕꯁꯨ ꯈꯥꯡꯂꯒꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯃꯥꯡꯂꯁꯨ ꯃꯥꯡꯖꯔꯁꯅꯨ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏ ꯊꯕꯥ ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯍꯟꯒꯦ ꯈꯟꯕꯤꯒꯅꯨ ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯏꯃꯥꯅ ꯄꯦꯟꯗꯕꯒꯤ ꯄꯥꯡꯒꯪꯗ ꯉꯥꯡꯂꯤꯕꯅꯤ ꯏꯃꯥꯅ ꯁꯥꯎꯕꯁꯤꯗꯤ ꯑꯩ ꯊꯦꯝꯒꯦ ꯑꯩꯅ ꯊꯦꯝꯕꯗ ꯏꯃꯥꯅ ꯁꯣꯏꯗꯅ ꯁꯥꯎ ꯐꯒꯅꯤ ꯅꯪ ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯖꯤꯟꯒꯅꯨ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯈꯣꯃꯩꯅ ꯊꯦꯝꯕꯗꯒꯤ ꯊꯕꯥ ꯀꯞꯄꯗꯨꯗ ꯂꯦꯞꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯇꯧꯗꯨꯅ ꯊꯕꯥꯕꯨ ꯊꯤꯜꯂꯛꯂꯝꯃꯤ ꯇꯥꯊꯣꯠ ꯌꯥꯎꯗ ꯌꯥꯗ꯭ꯔꯗꯨꯅ ꯊꯕꯥ ꯊꯤꯟꯕꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯇꯧꯗ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯝꯃꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯗꯨꯅ ꯍꯟꯅꯈ꯭ꯔꯦ ꯊꯕꯥ ꯃꯃꯥꯗ ꯇꯥꯊꯣꯠꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯥꯏꯁꯤꯔ ꯈꯜꯂꯤ ꯐꯖ ꯋꯥꯁꯨ ꯅꯠꯇꯦ ꯃꯃꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯒ ꯃꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯋꯥꯈꯜ ꯄꯥꯡꯈꯟ ꯈꯟꯖꯤꯟꯈꯤꯅꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯃꯨꯛ ꯑꯅꯥꯕ ꯑꯣꯟꯈ꯭ꯔꯕꯗꯤ ꯈꯟ ꯊꯕꯥ ꯃꯆꯤꯟ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯃꯛ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯃꯥꯗ ꯃꯁꯥꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅ ꯁꯣꯔꯣ ꯃꯥꯅꯗꯤ ꯇꯥꯊꯣꯠꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯆꯥꯕꯨ ꯂꯣꯏꯅꯔꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯁꯣꯔꯣ ꯆꯦꯜꯂꯨꯔꯕꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯕꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯝꯃꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯊꯣꯠ ꯃꯁꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯗ ꯑꯗꯨ ꯃꯥꯁꯨ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯗꯨꯗꯤ ꯇꯥꯊꯣꯠ ꯃꯥꯇꯅ ꯈꯪꯂꯅꯤ ꯑꯁꯨꯝ ꯇꯧꯅ ꯍꯧꯈꯤꯕꯅ ꯊꯕꯥꯒ ꯈꯣꯃꯩꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯕꯥꯅ ꯌꯨꯝꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯔꯤ ꯇꯥꯊꯣꯠꯅ ꯑꯣꯠ ꯅꯩꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯤ ꯇꯨꯝꯕꯃꯛꯇꯤ ꯅꯠꯇꯦ ꯀꯔꯣꯝꯗꯒꯤꯅꯣ ꯇꯥꯊꯣꯠ ꯆꯪꯂꯛꯇꯨꯅ ꯊꯕꯥꯒꯤ ꯁꯒꯜ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯏ ꯊꯕꯥ ꯏꯈꯪ ꯍꯦꯛ ꯈꯪꯏ ꯅꯊꯤꯕꯣꯡ ꯆꯥꯛ ꯕꯣꯔꯥ ꯑꯃ ꯆꯥꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯂꯤꯅꯤ ꯅꯪ ꯍꯥ ꯇꯨꯝꯅꯤꯡꯂꯤꯅꯦꯕ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛꯅꯦ ꯄꯥꯠꯇ ꯀꯨꯝꯂꯒ ꯊꯝꯕꯧ ꯇꯥꯜꯂꯨꯁꯨ ꯑꯩ ꯊꯝꯕꯧ ꯁꯤꯡꯖꯨꯗꯣ ꯍꯥꯎꯅ ꯁꯨꯔꯒ ꯆꯥꯒꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯒꯠꯂꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯨꯡꯁꯤꯗꯕꯒꯤ ꯍꯧꯅꯕꯤ ꯇꯥꯊꯣꯠ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯒ ꯀꯇꯟ ꯆꯨꯕꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯎꯔꯩ ꯄꯔꯩ ꯇꯧꯔꯗꯅ ꯅꯁꯝꯗꯨ ꯐꯣꯏꯗ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅꯅꯦ ꯄꯥꯠꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯊꯕꯥ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯉꯝꯗꯦ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯁꯤꯗ ꯇꯥꯊꯣꯠꯅ ꯁꯣꯅꯣ ꯊꯣꯡꯕꯤ ꯄꯥꯠ ꯀꯨꯝꯕꯗ ꯀꯅꯥꯅ ꯍꯪꯒꯥꯝ ꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯁꯦꯠ ꯆꯥꯔꯒ ꯀꯨꯝꯅꯩ ꯅꯃꯥꯗꯨꯅ ꯎꯠꯂꯛꯂꯤꯕ ꯍꯥꯞꯂꯛꯂꯤꯕ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟ ꯃꯇꯥꯁꯤꯒ ꯄꯥꯎꯃ ꯌꯥꯊꯪ ꯈꯖꯤꯛꯇꯐꯥꯎ ꯈꯪꯗꯦꯅꯦ ꯀꯔꯤ ꯁꯦꯠꯂꯒ ꯆꯠꯂꯣ ꯍꯥꯏꯅꯣ ꯏꯃꯥ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯁꯦꯠꯂꯒ ꯍꯦꯛ ꯆꯠꯂꯣ ꯀꯩꯅꯣ ꯈꯪꯗꯦꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯗꯨ ꯆꯨꯕꯁꯤꯕꯣ ꯇꯥꯊꯣꯠ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯊꯕꯥ ꯃꯥꯁꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯤ ꯈꯔ ꯑꯃꯟꯕ ꯑꯃ ꯍꯣꯡꯂꯒ ꯄꯥꯠ ꯇꯝꯅ ꯊꯝꯕꯧ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ ꯃꯧ ꯑꯅꯧꯕꯤ ꯃꯥꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯧ ꯇꯥꯜꯂꯤꯕꯗꯨ ꯎꯕꯗ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯅꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯅꯨꯄꯤ ꯑꯃꯅ ꯁꯤꯕꯨ ꯏꯆꯦ ꯇꯥꯊꯣꯠꯀꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯂꯛꯈꯤꯕ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯃꯧ ꯑꯅꯧꯕꯤ ꯃꯥꯅ ꯄꯥꯠꯇ ꯀꯨꯝꯂꯒ ꯊꯝꯕꯧꯒ ꯇꯥꯜꯂꯤꯁꯤꯕꯨ ꯅꯠꯇꯦ ꯏꯆꯦ ꯇꯥꯊꯣꯠ ꯍꯣꯏꯅꯒ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯖꯥꯠꯂꯣ ꯅꯨꯄꯤ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯆꯦ ꯂꯨꯍꯣꯡꯕ ꯌꯥꯎꯗꯕꯒꯤ ꯑꯩꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯅꯦ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯠꯄꯗꯣ ꯑꯗ ꯃꯃꯧ ꯅꯨꯄꯤꯁꯤꯗ ꯏꯆꯦ ꯇꯥꯊꯣꯠꯅ ꯉꯥꯡꯍꯧꯕ ꯈꯣꯟꯗꯣ ꯏꯔꯣꯏꯕꯒꯤ ꯈꯣꯟꯅ ꯇꯦꯝꯃꯤ ꯑꯣꯟꯊꯣꯛ ꯊꯤꯅ ꯉꯥꯡꯈ꯭ꯔꯖꯥꯠꯅꯤ ꯇꯧꯔꯝꯅꯤ ꯏꯆꯦ ꯇꯥꯊꯣꯠ ꯍꯣꯏꯗꯤ ꯍꯥꯟꯅꯗꯒꯤꯅꯦ ꯃꯤꯗꯥ ꯑꯃ ꯇꯧꯕꯅꯤ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕꯅꯤ ꯃꯃꯧ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡꯗꯨꯅ ꯈꯔ ꯅꯪꯕꯗꯨꯗꯅꯦ ꯃꯧ ꯑꯁꯦ ꯄꯥꯝꯗ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯗꯤ ꯏꯆꯦ ꯃꯧ ꯅꯍꯥ ꯃꯥꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯂꯒ ꯊꯝꯕꯧ ꯇꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯇꯥꯊꯣꯠ
ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯊꯕꯥꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯑꯌꯨꯛ ꯋꯥꯏ ꯇꯩꯈꯤꯕꯒꯤ ꯃꯃꯤ ꯀꯣꯛꯇ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯣꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯆꯕꯦꯠ ꯅꯦꯠꯂꯒ ꯄꯣꯞꯍꯜꯂꯤ꯫ ꯑꯈꯥꯡ ꯀꯟꯕꯤ ꯁꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯕꯗꯨ ꯌꯦꯡꯒꯦꯕ, ꯅꯄꯨꯝ ꯇꯤꯛꯄ ꯃꯈꯩ ꯂꯥꯛꯅꯒꯦ꯫ ꯅꯪꯅꯒꯤ ꯁꯥꯔꯤ ꯈꯪꯕ ꯉꯝꯗ ꯅꯄꯥꯝꯖꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ꯫ ꯆꯍꯤ ꯐꯥꯅꯒ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯕ ꯉꯝꯍꯟꯒꯗꯧ ꯅꯠꯇꯦ꯫ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯩꯒꯤ ꯏꯇꯥ ꯑꯃꯨꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯃꯠꯇ ꯌꯥꯎꯖꯕ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛ ꯑꯁꯤꯒ ꯅꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ꯫ ꯁꯂꯥꯛ ꯁꯥꯔꯦ ꯁꯨꯃꯥꯡ ꯑꯗꯨ ꯇꯥꯊꯣꯠ ꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯤ ꯁꯥꯟꯅꯕꯗ ꯇꯥꯊꯣꯠ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯂꯥꯟꯖꯗꯕꯤ ꯈꯪꯖꯗꯕꯤ ꯁꯥꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯝꯕꯧ ꯈꯔ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯏꯉꯛꯉꯛꯅ ꯁꯤꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕ? ꯅꯠꯇꯦ, ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗꯗꯤ ꯀꯩꯁꯨ ꯇꯧꯗ ꯁꯨꯃꯥꯡꯁꯦ ꯁꯤꯛꯅꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯝꯂꯤꯁꯤꯅ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇ, ꯂꯩꯕꯥꯛꯁꯤꯁꯨ ꯂꯣꯏꯅ ꯄꯣꯛꯊꯣꯛꯂꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯕꯥ ꯃꯪꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯝꯕꯧꯁꯤꯡꯗꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯊꯝꯂꯨꯏ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝꯒ ꯊꯦꯡꯅꯩ꯫ ꯍꯜꯂꯛꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯗꯤ ꯑꯩ ꯍꯜꯂꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯜꯂꯛꯑꯦꯁꯨ ꯍꯥꯏꯗꯦꯅꯦ꯫ ꯏꯃꯥꯗꯤ ꯅꯨꯡꯊꯤꯜ ꯑꯗꯨꯝ ꯇꯨꯝꯕꯗꯨꯗ ꯇꯨꯝꯂꯝꯒꯗ꯭ꯔꯅ ꯍꯧꯗꯣꯔꯛꯇ꯭ꯔꯕ, ꯏꯃꯥꯗꯤ ꯇꯨꯝ ꯍꯧꯗꯣꯛꯄꯗꯁꯨ ꯁꯥꯎꯕꯗꯨꯗ꯫ ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯃꯈꯨꯝꯗꯤ ꯋꯥꯗ꯭ꯔꯦꯅꯦ, ꯆꯥꯅ ꯈꯨꯝꯕꯕꯨ ꯑꯣꯟꯊꯣꯛ ꯂꯩꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯂꯥꯏꯗꯕꯤꯒꯤ ꯃꯆꯥꯅꯤꯗꯅ, ꯑꯗꯨꯒꯅꯦ ꯁꯨꯃꯥꯡꯗ ꯋꯥꯏ ꯄ꯭ꯔꯞ ꯇꯩꯊꯣꯛꯎꯁꯨ꯫ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯅꯥꯅꯅꯣ ꯈꯪꯗꯦꯅꯦ ꯃꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯏꯁꯤꯡ ꯍꯩꯗꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯂꯤꯕꯁꯦ꯫ ꯊꯕꯥ ꯃꯁꯥꯗꯣ ꯊꯝꯕꯧ ꯇꯥꯜꯂꯨꯕꯒꯤ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯄꯣꯊꯥꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯏ ꯍꯥꯏꯗꯦ꯫ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯅꯕ ꯃꯄꯥꯟꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯃꯅꯤꯡꯗꯒꯤ ꯅꯨꯔꯥ ꯆꯐꯨ ꯂꯧꯗꯨꯅ ꯁꯨꯃꯥꯡꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯏ꯫ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯛꯄꯗꯗꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯇꯣꯛꯂꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯕꯗ ꯉꯥꯏꯔꯤ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠꯅ꯫ ꯑꯣ, ꯋꯥꯏ ꯇꯩꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯡ 3 ꯆꯪꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯕꯤꯔꯗꯤꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯕꯤꯔꯛꯑꯣ, ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯝꯕꯧꯁꯤꯡꯁꯨ ꯆꯥꯅꯤꯡꯉꯤꯗꯅ ꯍꯥꯏꯔꯤꯕꯗꯣ? ꯈꯨꯗꯣꯝꯕꯤꯅ ꯆꯥꯛ ꯊꯤꯗꯨꯅ ꯇꯛꯅꯗ꯭ꯔꯤ ꯃꯈꯩ ꯈꯪꯗꯦꯅꯦ, ꯊꯝꯕꯧꯁꯦ ꯄ꯭ꯔꯞ ꯁꯣꯏꯔ ꯂꯥꯎ ꯍꯥꯏꯕꯅꯦ꯫ ꯊꯕꯥ ꯇꯍꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯥ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯈꯥꯡꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯄꯅ ꯇꯥꯊꯣꯠꯅ ꯊꯕꯥꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯂꯝꯗꯦ꯫ ꯊꯕꯥꯅꯁꯨ ꯌꯨꯝ ꯀꯥꯏꯕ ꯄꯥꯝꯗꯕꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏ ꯆꯥꯎꯕ ꯑꯃꯗꯤ ꯈꯣꯃꯩ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯑꯌꯨꯛꯇꯨ ꯆꯥꯛ ꯆꯥꯅꯕ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯆꯪꯅꯔꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯐꯝꯅꯔꯤ꯫ ꯊꯕꯥ ꯈꯛꯇꯅꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯅꯕ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩꯕ, ꯑꯇꯩꯗꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯂꯣꯏꯅ ꯐꯝꯅꯔꯕꯅꯤ꯫ ꯇꯥꯊꯣꯠ ꯍꯦꯛ ꯐꯝꯊꯕꯒ ꯇꯦꯡꯀꯣꯠ ꯑꯗꯨ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯀꯥꯡꯈ꯭ꯔꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗ ꯇꯦꯡꯀꯣꯠ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯊꯕꯥꯒꯤ ꯃꯃꯥꯏꯗꯨ ꯍꯦꯛ ꯍꯩꯖꯤꯟꯈꯤ꯫ ꯅꯣꯡ ꯇꯥꯏ ꯈꯪꯅ ꯁꯧꯔꯤ ꯊꯣꯡꯂꯕꯅꯤꯅ ꯆꯥꯔꯣ, ꯅꯕꯨꯛꯇꯨ ꯄꯣꯛꯈꯥꯏ ꯃꯈꯩꯅ ꯂꯣꯏ ꯆꯥꯔꯣꯕ ꯅꯪ꯫ ꯊꯕꯥ ꯏꯟꯁꯥꯡ ꯑꯁꯥꯕꯗꯨꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯄꯣꯛꯂꯗꯨꯅ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯑꯁꯥꯕ ꯈꯥꯡꯂꯒ ꯐꯤꯖꯤꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯥꯎꯕ ꯁꯥꯎꯅ, ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪ ꯍꯅꯨꯊꯪ ꯑꯁꯤ ꯆꯩꯕꯤꯔꯤꯕ꯭ꯔꯥ? ꯈꯣꯃꯩ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯈꯨꯖꯥꯏꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯆꯥꯝꯊꯣꯛꯄꯤ꯫ ꯇꯥꯊꯣꯠ ꯃꯥꯁꯨ ꯁꯥꯎꯔꯞꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯤ ꯆꯩꯅꯤꯕ? ꯃꯣꯏ ꯃꯄꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯃꯥ ꯃꯉꯥꯏꯔꯦ ꯑꯍꯜ ꯂꯃꯟ ꯂꯩꯇꯗꯧꯅ ꯌꯨꯝꯁꯤꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯅꯦ ꯃꯀꯨ ꯑꯃ ꯏꯆꯥꯎ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨ ꯍꯥꯏꯕꯅꯣ ꯏꯃꯥ ꯄꯥꯕ ꯍꯥꯏꯅꯗꯁꯨ ꯍꯪꯉꯝꯃꯨ ꯍꯥꯏꯕ, ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯀꯨꯁꯤ ꯍꯦꯛꯇ ꯇꯧ꯫ ꯃꯣꯏ ꯃꯄꯥ ꯑꯩꯗꯤ ꯌꯥꯗꯦ꯫ ꯏꯃꯨꯡ ꯑꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯦ ꯊꯛ ꯈꯥꯅ ꯆꯠꯇꯕ ꯑꯩꯗꯤ ꯌꯥꯗꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ, ꯌꯥꯍꯧꯅ ꯊꯦꯡꯂꯦ ꯍꯧꯒꯠꯂꯒ ꯄꯦꯠ ꯉꯥꯡꯂꯒ ꯇꯥꯅꯤꯡꯉꯣꯏꯕ꯫ ꯅꯃꯧ ꯂꯥꯏꯔꯕꯤ ꯃꯅꯝ ꯅꯝꯕꯤꯁꯤꯅ ꯅꯣꯏ ꯅꯄꯥꯅ ꯆꯥꯕꯨꯗꯤ ꯁꯨꯡꯈ꯭ꯔꯕ, ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯕꯅꯤ ꯇꯥꯅꯤꯡꯉꯣꯏꯌꯦ꯫ ꯈꯣꯃꯩ ꯃꯅꯤꯡꯗꯒꯤ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯩ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯅꯆꯥ ꯌꯥꯝ ꯄꯦꯟꯗꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯄꯥꯝꯕꯤꯔꯤꯁꯤꯕꯣ? ꯏꯆꯥꯗꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯑꯕꯅꯤꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯀꯥꯁꯦ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯁꯛꯄ ꯌꯥꯝ ꯍꯩꯔꯦꯗꯀꯣ꯫ ꯅꯨꯄꯤꯅ
ꯄꯔꯥꯒ ꯌꯥꯝ ꯇꯝꯕꯤꯔ ꯃꯥꯜꯂꯦ ꯅꯦ ꯍꯦ ꯃꯃꯥ ꯅꯪ ꯅꯆꯤꯟꯗꯣ ꯇꯨꯃꯤꯟ ꯂꯩꯍꯧ ꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯆꯤꯟꯗꯣ ꯁꯥꯏ ꯇꯤꯡꯈꯪꯅ ꯊꯤꯜꯂꯒ ꯐꯣꯠꯆꯤꯟꯕ ꯁꯣꯏꯔꯣꯏꯅ ꯐꯣꯠꯂꯣ ꯁꯦ ꯐꯣꯠꯄꯤꯔꯣꯕ ꯉꯝꯃꯤ ꯍꯥꯏꯔꯗꯤ ꯐꯣꯠꯂꯣꯕ ꯈꯣꯃꯩ ꯁꯥꯎꯅ ꯃꯃꯥꯗ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯈꯪꯂꯕ ꯊꯕꯥꯅ ꯁꯣꯏꯗꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯇꯥꯔꯦ ꯈꯟ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯛꯏ ꯈꯣꯃꯩ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯃꯌꯥꯗ ꯎꯝꯁꯤꯟꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯊꯕꯥ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯍꯥꯏꯕꯒꯨꯝ ꯃꯉꯪꯅ ꯏꯪꯒꯤꯠ ꯇꯧꯏ ꯇꯥꯟ ꯆꯥꯗꯕ ꯍꯥꯏꯗꯨꯅꯤ ꯊꯕꯥꯅ ꯇꯧꯔꯕ ꯏꯪꯒꯤꯠꯇꯨ ꯇꯥꯊꯣꯠ ꯍꯦꯛ ꯎꯍꯧꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯏꯃꯥꯒꯤ ꯄꯤꯃꯩ ꯄꯦꯝꯃ ꯏꯆꯥꯁꯤ ꯃꯥꯅ ꯄꯨꯡꯁꯨꯝꯗꯤ ꯁꯨꯝꯕꯤꯈ꯭ꯔꯦ ꯋꯥꯅꯤ ꯍꯣ ꯃꯣꯏ ꯃꯄꯥ ꯁꯨꯝꯖꯤꯠ ꯁꯤꯠꯄꯤꯒꯤ ꯃꯆꯥꯁꯤꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯦ ꯁꯨꯝꯕꯤꯈ꯭ꯔꯦ ꯉꯥꯎꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯈ꯭ꯔꯦꯕ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤꯁꯤꯅꯅꯦ ꯃꯉꯛꯁꯤꯅ ꯈꯖꯤꯛꯈꯛ ꯏꯪꯒꯤꯠ ꯇꯧꯕꯗꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯑꯇꯦꯕ ꯍꯨꯏꯅꯥꯎ ꯃꯆꯥꯒꯨꯝꯅ ꯇꯤꯊꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯂꯥꯏꯅ ꯃꯥꯡꯉꯤꯗ ꯆꯥꯎꯕꯅ ꯏꯄꯥꯒꯤ ꯈꯣꯃꯩ ꯅꯪ ꯏꯃꯧꯁꯤ ꯄꯨꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯁꯦ ꯉꯁꯤ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ ꯍꯅꯨꯊꯪꯁꯤꯗ ꯑꯩ ꯃꯤ ꯐꯨꯅꯤꯡꯗꯦ ꯈꯣꯃꯩ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯇꯥꯊꯣꯠ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯄꯨꯈꯤꯅꯨ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯆꯠꯈꯤꯅꯨ ꯄꯔꯕꯠꯁꯦ ꯆꯪꯂꯧ ꯆꯥꯎꯕ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯂꯤꯕ ꯁꯤꯡꯒꯩꯕꯥꯛ ꯑꯃꯇ ꯄꯥꯏꯈꯠꯂꯒ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯠꯇꯨꯅ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯒꯥꯏꯔꯤꯕꯁꯦ ꯈꯪꯒꯅꯤ ꯅꯝꯌꯥꯡꯗꯨꯗ ꯗꯨꯞ ꯇꯧꯅ ꯁꯥꯟꯊꯒꯦ ꯍꯧꯖꯤꯛ ꯇꯥꯊꯣꯠ ꯏꯄꯥ ꯄꯥꯈꯠ ꯆꯥꯛꯈꯨꯝꯗꯒꯤ ꯁꯦꯟꯊꯣꯛꯅ ꯂꯥꯎꯔꯛꯏ ꯁꯣꯅꯣ ꯊꯣꯡꯕ ꯍꯅꯨꯕꯧ ꯍꯟꯅꯨꯔꯛꯄꯒꯤ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯗꯨꯛ ꯆꯥꯎꯕ ꯆꯩꯗꯨꯅ ꯑꯩꯕꯨ ꯀꯜꯂꯕꯗꯤ ꯑꯩ ꯁꯤꯔꯣꯏꯗ꯭ꯔꯣ ꯀꯔꯤ ꯆꯦꯜꯂꯤ ꯆꯦꯟꯈꯤꯅꯨ ꯂꯥꯎ ꯅꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯗꯣ ꯐꯅꯕ ꯊꯧ ꯇꯧꯒꯦ ꯂꯥꯛꯈꯨꯋꯣ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯊꯥ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯍꯣꯡꯕ ꯅꯥꯏꯔꯝꯗꯦ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯊꯕꯥꯕꯨ ꯃꯄꯝ ꯊꯤꯠꯄ ꯃꯈꯩ ꯑꯣꯠꯂꯒ ꯂꯩꯕ ꯉꯝꯍꯟꯗ ꯃꯄꯥꯝꯗ ꯍꯜꯍꯟꯈꯤꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯅ ꯑꯃꯨꯛ ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯁꯤꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯥ ꯊꯥ ꯂꯦꯞꯂꯦ ꯑꯗꯨꯐꯥꯎ ꯇꯥꯊꯣꯠ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯁꯤ ꯌꯧꯅ ꯑꯩꯅ ꯑꯣꯠꯅꯩ ꯇꯧꯔꯕꯁꯤꯐꯥꯎ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯆꯠꯇꯦꯅꯦ ꯃꯁꯤ ꯃꯥꯒꯤꯁꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯤꯕ ꯀꯥꯏꯗꯨꯅꯤ ꯈꯥꯡꯉꯨ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯁꯥꯏꯗ ꯅꯪ ꯈꯥꯡꯕ ꯅꯣꯏꯗꯣ ꯌꯦꯡꯒꯦ ꯌꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯅꯅꯦ ꯑꯅꯝ ꯀꯟꯅ ꯑꯣꯏꯔꯒꯅ ꯄꯨꯛꯂꯛꯀꯗꯧꯔꯤ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯀꯅꯥꯒꯤ ꯏꯆꯥꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗ ꯄꯣꯛꯄ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯁꯨꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗꯧ ꯇꯥꯊꯣꯠ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯦ ꯄꯨꯀꯪꯕꯤꯗꯣ ꯉꯁꯥꯏꯗꯒꯤ ꯃꯈꯣꯟ ꯃꯋꯥꯒ ꯇꯥꯗꯦꯅꯦ ꯇꯨꯝꯗꯅ ꯁꯣꯏ ꯂꯩꯔꯝꯗꯣꯏꯅꯤ ꯀꯔꯤꯒꯤ ꯇꯨꯝꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯁꯤꯡꯗꯨ ꯃꯨꯍꯜꯂꯟꯒꯦ ꯈꯪꯒꯅꯤ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯂꯥꯛꯅꯒꯦꯕ ꯍꯩ ꯊꯕꯥ ꯇꯥꯕ꯭ꯔꯥ ꯍꯣꯏ ꯏꯃꯨꯡꯗꯨꯗ ꯁꯤꯔꯕ꯭ꯔꯣ ꯀꯧꯏ ꯂꯪꯉꯤꯒ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯁꯤꯒꯤꯁꯨ ꯁꯤꯈ꯭ꯔꯣ ꯏꯕꯦꯝꯃ ꯑꯗꯨꯅ ꯋꯥꯏ ꯁꯪꯒꯅꯤꯕ ꯑꯩ ꯊꯕꯥ ꯃꯅꯤꯡꯅ ꯐꯤ ꯑꯃꯣꯠꯄ ꯁꯨꯔꯝꯕꯗꯨ ꯃꯅꯦꯝꯅ ꯂꯥꯀꯧ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯕꯅꯤ ꯐꯤ ꯁꯨꯕꯒ ꯂꯩꯔꯦ ꯌꯥꯝ ꯊꯨꯅꯅꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯨꯎꯁꯣ ꯆꯥꯛꯅ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯊꯣꯡꯉꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯏꯁꯥꯁꯤ ꯂꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯃꯣꯏ ꯇꯥꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗꯨꯗꯤ ꯁꯣꯛꯂꯨꯅꯨ ꯍꯥꯏꯗꯅ ꯃꯥ ꯁꯣꯛꯀꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯤ 이스 이비마 낭따로 뚝깍리버시보 하 호이 코이순이야 깡라이 이스 낭덩너디 떠우딘해 안강 복람다이 파고냐 아이코이디 파우수라 이 숨만다 타복 수닝다부기 우리 말아이도 헤이 킥떠우라누냐 짤로 빨빨 이생도 터는 속사 이사 누빠도 타박사기보도 숭가이로 내려누워 이사도 미나이를 비난기 미나이를 뛴해 짤로 호이마 ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯕꯧ ꯁꯣꯛꯂꯨꯔꯒꯦ ꯅꯪ ꯁꯤꯕꯦꯝꯃ ꯋꯥ ꯌꯥꯝ ꯉꯥꯡꯅꯩꯗ ꯑꯩꯅ ꯁꯣꯛꯂꯨꯔꯣ ꯍꯥꯏꯔꯗꯤ ꯅꯪ ꯀꯣꯛ ꯁꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯕ ꯄꯥꯝꯃꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯉꯥꯏꯔꯤꯕ꯭ꯔꯣ ꯊꯕꯥ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯨꯔꯕꯗꯤ ꯃꯅꯦꯝꯒꯤ ꯃꯤꯆꯩ ꯑꯊꯤꯕ ꯇꯥꯔꯒ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯃꯥ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯏꯃꯨꯡꯂꯣꯝꯗ ꯇꯞꯂꯤ ꯆꯪꯗꯨꯅ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤ ꯇꯥꯊꯣꯠ
ꯊꯕꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯈꯪꯅꯤ ꯅꯪ ꯉꯁꯤꯗꯤ ꯈꯪꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦꯀꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯏꯁꯤꯡ ꯍꯣꯜꯍꯟꯒꯦꯕ ꯑꯁꯨꯛ ꯇꯝꯊꯤꯕꯣꯏꯔꯦ ꯇꯥꯊꯣꯠ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯤ ꯃꯆꯥꯅꯥꯎ ꯄꯨꯔꯤꯕꯤ ꯃꯃꯧ ꯑꯁꯤꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯑꯣꯠꯅꯩ ꯇꯧꯕꯤꯕ ꯀꯟꯃꯜꯂꯤ ꯇꯥꯊꯣꯠ ꯃꯥꯒꯤ ꯊꯃꯣꯏ ꯊꯕꯥ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯁꯤꯡ ꯄꯨꯜꯂꯗꯨ ꯌꯥꯝ ꯋꯥꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯃꯁꯥꯗꯣ ꯋꯥꯕꯒꯤ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅꯁꯨ ꯍꯣꯜꯂꯤ ꯇꯥꯊꯣꯠ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯛꯀꯁꯨ ꯎꯁꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯆꯥꯛꯈꯨꯝꯁꯤ ꯂꯩ ꯄꯥꯇ꯭ꯔꯁꯤꯡꯁꯦ ꯌꯥꯡ ꯍꯥꯡꯉꯤꯁꯦ ꯏꯃꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯁꯣꯛꯂꯒꯦ ꯅꯨꯡꯁꯥ ꯅꯦꯝꯊꯔꯀꯥꯟꯗ ꯅꯆꯤꯟꯗꯣ ꯈꯨꯝꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤꯅꯦ ꯈꯨꯜꯂꯁꯤ ꯂꯩꯔ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤ ꯄꯨꯈ꯭ꯔꯤꯁꯤꯡꯗꯣ ꯏꯅꯩ ꯅꯩꯔꯅꯤ ꯍꯥꯏꯕꯅꯤ ꯑꯅꯩꯕ ꯏꯁꯤꯡꯗꯨ ꯆꯥꯛ ꯀꯃꯥꯏꯅ ꯊꯣꯡꯂꯒ ꯆꯥꯗꯧꯔꯤ ꯅꯀꯣꯛꯇꯨ ꯌꯥꯎꯗꯕ꯭ꯔꯥ ꯅꯪ ꯊꯕꯥ ꯎꯄꯥꯏ ꯂꯩꯇꯕꯅ ꯇꯞꯂꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯁꯣꯛꯂꯨꯔꯒꯦ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯄꯥꯇ꯭ꯔꯁꯤꯡꯁꯦ ꯂꯣꯏꯅ ꯏꯁꯤꯡ ꯁꯣꯛꯆꯟꯒꯗꯧ ꯈꯤꯇꯪ ꯇꯧꯕ ꯋꯥꯏ ꯀꯥꯏꯅ ꯇꯨꯝꯗꯅ ꯑꯃꯨꯛ ꯂꯩꯔꯝꯅꯤꯀꯣ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯄꯥꯝ ꯌꯧꯔꯦ ꯅꯪ ꯁꯤ ꯍꯥꯏꯔꯝ ꯇꯥꯊꯣꯠ ꯊꯣꯛꯈꯤ ꯊꯕꯥ ꯃꯁꯤꯜꯗ ꯁꯣꯜꯂꯤ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯉꯛꯄꯅꯤꯀꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ 이마ꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ 이마ꯗꯤ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯏ ꯅꯆꯥꯅꯨꯄꯥꯒꯤ ꯑꯉꯥꯡ ꯄꯨꯔꯤꯕ ꯊꯥ ꯁꯨꯔꯛꯂꯕꯤ ꯅꯃꯧ ꯅꯨꯄꯤ ꯑꯩꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ 이마ꯒꯤ ꯊꯃꯣꯏꯗꯣ ꯅꯃꯧ ꯉꯛꯇꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯣꯠꯅꯈꯤꯅꯤ 이마ꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯅꯃꯧ ꯑꯋꯥꯕ ꯈꯪꯗ ꯍꯣꯠꯅꯈꯤꯒꯦ ꯊꯕꯥ ꯑꯍꯥꯡꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅꯃꯨꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ ꯑꯃꯨꯛꯇꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯃꯔꯤꯔꯛ ꯁꯨꯔꯛꯄꯗꯗꯤ ꯃꯁꯥꯗꯣ ꯋꯥꯃꯟꯗꯅ ꯃꯪꯒꯣꯜ ꯁꯨꯔꯤ ꯑꯗꯨꯗ ꯀꯥꯈꯠꯄ ꯉꯝꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯍꯦꯛ ꯇꯨꯁꯤꯜꯂꯤ ꯇꯨꯁꯤꯟꯕꯗꯨꯗ ꯏꯁꯤꯡ ꯀꯣꯟ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯌꯥꯎꯔꯛꯄ ꯏꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯥꯊꯣꯠ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯊꯕꯥ ꯃꯈꯣꯡ ꯈꯨꯔꯨ ꯂꯩꯔꯥꯏꯗ ꯌꯩꯁꯤꯟꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯁꯣꯛꯂꯤꯕꯒꯥꯗꯨ ꯍꯟꯅ ꯌꯦꯡꯗ ꯏꯁꯤꯡ ꯍꯩꯗꯣꯛꯄꯒꯤ ꯑꯣꯏꯅ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯧꯅꯤꯡ ꯇꯧꯔꯤꯕꯅꯤꯅ ꯑꯣꯏꯗ꯭ꯔꯤꯕꯁꯤꯅꯤ ꯀꯣꯟꯁꯤꯁꯨ ꯂꯣꯏꯅ ꯀꯣꯛꯂ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯅꯤ ꯑꯩ ꯏꯃꯥ ꯈꯣꯡꯁꯦ ꯃꯪꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯆꯨꯔꯤ ꯇꯥꯐꯝꯁꯤ ꯂꯧꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯅꯃꯧ ꯁꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯁꯦ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯇꯧꯕꯗ ꯑꯋꯣꯏꯗꯕꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯈꯨꯠꯇꯨꯅ ꯁꯦꯠ ꯁꯦꯠ ꯃꯊꯣꯡ ꯈꯪꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯊꯥꯖꯤꯟꯈꯤ ꯊꯕꯥ ꯀꯞꯂꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯁꯣꯏꯕꯅꯤ ꯑꯩ ꯂꯥꯜꯂꯤ ꯏꯃꯥ ꯅꯃꯧ ꯂꯥꯜꯂꯦ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯏꯃꯥ ꯏꯃꯥꯅ ꯐꯨꯕꯗ ꯁꯣꯏ ꯂꯥꯛꯇꯅ ꯏꯁꯥꯁꯤꯗ ꯁꯣꯛꯄ ꯇꯥꯔꯦ ꯏꯃꯥ ꯐꯨꯔꯤꯕꯁꯦ ꯑꯝꯇ ꯂꯦꯞꯄꯤꯌꯣ ꯀꯔꯤꯒꯤ ꯑꯉꯥꯡ ꯃꯃꯥ ꯅꯨꯡꯁꯤꯗꯕꯤ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯗꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯌꯦ ꯑꯗꯨꯅ ꯅꯆꯥꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯄ ꯇꯥꯔꯦ ꯅꯕꯨꯛ ꯑꯀꯪꯕꯗꯨꯗ ꯈꯣꯡꯄꯥꯛꯁꯤꯡ ꯑꯝꯇ ꯅꯦꯠꯁꯤꯜꯂꯒ ꯅꯆꯥꯁꯦ ꯍꯥꯠꯀꯦꯕ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯃꯥ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯃꯥꯅ ꯉꯥꯛꯄꯤꯌꯣ ꯏꯁꯥꯁꯤꯗꯗꯤ ꯁꯣꯛꯄꯤꯒꯅꯨ ꯏꯃꯥ ꯇꯥꯊꯣꯠ ꯊꯥꯡꯒꯠꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯐꯠ ꯊꯥꯡꯊꯈꯤ ꯈꯣꯃꯩ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯠ ꯍꯧꯒꯠꯄꯤ ꯃꯃꯥꯗꯨꯕꯨ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯃꯥ ꯅꯪꯁꯤ ꯑꯩꯗꯤ ꯃꯤ ꯑꯃꯔ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤ ꯃꯥꯟꯕ ꯁꯥ ꯑꯣꯏꯔꯝꯃꯤ ꯅꯪꯒꯤꯗꯣ ꯅꯆꯤꯟꯅꯕ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕ꯭ꯔꯥ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯥꯅꯤ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯁꯨ ꯁꯥ ꯃꯈꯜ ꯑꯃꯅꯦ ꯈꯣꯃꯩꯒ ꯊꯕꯛ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯕꯅꯤ ꯆꯥꯎꯕꯁꯨ ꯊꯣꯡꯒꯥꯜꯗ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯣꯟꯊꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯅꯤ ꯆꯥꯎꯕ ꯃꯥꯅ ꯃꯌꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯨꯃꯥꯡꯗ ꯃꯍꯩ ꯂꯩꯅꯔꯝꯕꯗꯨꯗ ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯈꯣꯃꯩꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯛꯄꯅ ꯍꯥꯟꯈꯤ ꯏꯃꯥ ꯅꯪꯁꯤ ꯊꯕꯥꯗ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡꯁꯦ ꯅꯆꯥ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯤ ꯑꯩꯒꯤ ꯏꯆꯥ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯁꯤꯕꯨ ꯏꯃꯥꯒꯤ ꯅꯈꯣꯡꯗꯨꯃꯛꯅ ꯀꯥꯎꯗꯨꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡꯕ ꯏꯃꯥ ꯅꯪꯁꯨ ꯃꯃꯥ ꯑꯃꯅꯤꯀꯣ ꯏꯃꯥꯅ ꯅꯆꯥ ꯅꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯧꯕꯅꯤꯅ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯋꯥꯍꯩꯗꯨꯗ ꯆꯥꯎꯕ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯄꯥꯒꯤ ꯈꯣꯃꯩ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯆꯠꯂꯟꯈꯣ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯍꯥꯏꯅꯔꯤ ꯃꯌꯥꯝꯗꯨꯕꯨ ꯃꯃꯥ ꯀꯩꯗꯧꯅꯔꯦ
ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯈꯣꯃꯩꯅ ꯃꯄꯥꯗ ꯊꯣꯛꯈꯤꯕ ꯃꯥꯅ ꯎꯍꯧꯕ ꯈꯨꯗꯤꯡ ꯇꯝꯃꯤ ꯆꯥꯎꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯗ ꯊꯥꯖꯤꯜꯂꯒ ꯁꯔꯝ ꯆꯠꯄꯤ ꯅꯪꯁꯦ ꯑꯩꯅꯗꯤ ꯑꯗꯨꯛ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯈꯣꯃꯩ ꯁꯥꯎꯕ ꯍꯟꯗꯦ ꯊꯕꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯒ ꯐꯤ ꯌꯣꯝꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯊꯕꯥ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯗꯤ ꯐꯥꯊꯕꯤꯌꯨ ꯀꯩꯗꯧꯒꯦ ꯊꯕꯥ ꯅꯪ ꯑꯩꯕꯨ ꯊꯦꯝꯂꯛꯂꯅꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯃꯤ ꯃꯥꯟꯕ ꯍꯤꯡꯆꯥꯕꯤꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯊꯋꯥꯏ ꯍꯤꯡꯗꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤ ꯇꯥꯊꯣꯠ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯆꯥꯎꯕꯅ ꯏꯄꯥꯒꯤ ꯈꯣꯃꯩ ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯅ ꯁꯥꯎꯔꯤꯕꯗꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒꯗꯤ ꯆꯠꯈꯤꯅꯨ ꯕꯥꯕꯥ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯀꯤꯔꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯝꯂꯝꯂꯒ ꯊꯕꯛ ꯆꯠꯄ ꯑꯩ ꯉꯝꯂꯔꯣꯏ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯗꯧ ꯃꯥꯜꯂꯤ ꯕꯥꯕꯥ ꯑꯩ ꯄꯥꯎꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯉꯥꯏ ꯐꯗꯅ ꯅꯆꯥ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯆꯔꯒꯦ ꯆꯥꯎꯕꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯈꯣꯃꯩꯅ ꯅꯨꯄꯤ ꯆꯠꯁꯤꯜꯂꯣ ꯊꯕꯥ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯗꯤ ꯃꯍꯥꯛ ꯄꯥꯝꯈꯤꯗꯕꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒꯁꯨ ꯆꯠꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯉꯁꯤ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤ ꯂꯩꯊꯕꯁꯨ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯄꯗ ꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯒꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯂꯣꯏꯔꯒ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯅ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯃꯧꯕ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯑꯇꯣꯟꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯕꯗꯤ ꯅꯃꯧ ꯍꯔꯧꯕ ꯂꯩꯇꯦ ꯏꯃꯥ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯆꯤꯡꯈꯠꯇꯨꯅ ꯅꯪꯅ ꯈꯨꯔꯨꯝꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯗ ꯅꯪꯅ ꯈꯣꯡ ꯁꯣꯛꯂꯒ ꯀꯔꯤ ꯈꯨꯔꯨꯝꯂꯤ ꯆꯠꯁꯤꯜꯂꯣ ꯈꯣꯃꯩꯅ ꯊꯕꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯁꯥꯅ ꯃꯤꯔꯥꯏꯔꯕ ꯀꯥꯟꯗꯗ ꯈꯛ ꯇꯥꯊꯣꯠ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯀꯞꯂꯛꯂꯤ ꯏꯃꯥꯒꯤ ꯈꯣꯃꯩ ꯏꯃꯥ ꯂꯥꯜꯂꯦꯅꯦ ꯏꯔꯥꯜ ꯑꯗꯨꯅ ꯍꯦꯃꯟꯈꯤꯕꯅ ꯏꯆꯥ ꯏꯃꯣꯛꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯥꯎꯕ ꯁꯥꯎꯅ ꯀꯞꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯗꯕ ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯦ ꯍꯔꯥꯎꯔꯣ ꯅꯪꯗꯤ ꯍꯔꯥꯎꯔꯣ ꯃꯣꯏ ꯃꯄꯥ ꯑꯩ ꯂꯥꯜꯂꯦ ꯃꯄꯥ ꯅꯁꯥꯒ ꯅꯃꯧꯒꯁꯦ ꯑꯃꯨꯛꯇ ꯈꯥꯕꯤꯔꯨꯁꯨ ꯑꯩ ꯏꯃꯧꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯃꯄꯥ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨ ꯈꯛꯅ ꯅꯪꯅ ꯏꯃꯧꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯣ ꯌꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯁꯨ ꯆꯩꯅꯥꯗꯣ ꯈꯥꯡꯉꯨ ꯁꯤ ꯍꯥꯏꯔꯝ ꯆꯥꯎꯕ ꯆꯪꯈꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯇꯥꯊꯣꯠ ꯃꯥꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯑꯣꯈꯣꯡꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯈꯣꯃꯩ ꯑꯃꯗꯤ ꯊꯕꯥ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯈꯣꯃꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯃꯩꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯊꯕꯥꯒ ꯃꯕꯥꯅꯤ ꯂꯩꯔꯝꯃꯤ ꯊꯕꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯆꯥꯎꯕ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯗꯦ ꯊꯕꯥꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯨꯅꯕ ꯋꯥꯐꯝ ꯀꯌꯥ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯌꯥꯗꯦ ꯈꯣꯃꯩ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯅꯤ ꯃꯃꯥꯕꯨ ꯆꯥꯎꯕ ꯃꯥꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯃꯁꯨ ꯃꯆꯥꯒꯗꯨꯃꯛ ꯎꯅꯩ ꯍꯞꯇꯥ ꯑꯃ ꯊꯈꯥꯏ ꯑꯃ ꯃꯆꯥ ꯃꯃꯧꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯩꯊꯣꯛꯄꯁꯨ ꯃꯌꯥꯎꯏ ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯃꯥꯗꯤ ꯃꯔꯥꯜ ꯃꯌꯥꯝꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯥꯡꯗ ꯂꯦꯞꯂꯨꯕ ꯉꯝꯗ ꯃꯁꯨ ꯑꯗꯨꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯉꯝꯗꯕꯅ ꯋꯥꯅ ꯆꯥꯛꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗ ꯂꯦꯟꯈꯤꯔꯝꯃꯤ